Maputa Cheri, City, and Hole and Tosi, and I am going to do the whole in 7 Tosi, the Lerenda 7 then you in a summer, this will have it, Yam Olangale has it, Olango Aprila, Yam cannot allow me to hit in Sisito, Nadi, or Nahanwai, as it is Sagale, Muhangan on Tosi, Yam Sagalamina, Tasare, and the summer you sell a forever price me, Yam Hona, Hangi, those agency, try to agency, I could say Caricano. Ado ay dum leble ma tawre room da mam ne ba ko room da mam ma dunai na sida dum tawra ba mapa na dugi ga leire sin su ta ango sin su oi dire sebana da gi ahan ni ba ko hol da wi sei gi ado si gi na mala ko su thata ba gi oi roi na tha ba sida ma leire inaro ere su kamai ta wi do ai hai da ke Nupis ni yun, kasi na si yun na. Mungay ka di ay ani kalawi. Deli wala da mungay na di. Agudi lagi asiga malere. Mari yang mungay da pangatan ni color ni si yang kadan lae. Ado loe. Si ngasi ay amom tama try to rabe ko. Do kamay to ito may anda susah ko ina pagi. Sida lae. Ahan ba try si tawre ay lekin open to baga utre ba ko ado si slip dress ni ay gise adum slip dress oya su tum badana traga so ayum dina su yum da lay badani nei na ba yai summer ye na yam ngai ni thi se yam pai aduga pure cotton yam ngai thi se ado mai princess nu sitro yum kunung sim ni ado se pam traga su myam lay bani myam na si design se da pamadi adum se ga tawra ai loi puna link to comment da hapcharamge aduga asina ta bara penusi ba yam lay bani aduga mai price to ai kaw khare mai se offer da lay bani haji so offer da lay bani ado ai kaw khare sevana gi posting ai ba yam wai yam ngai si se ai min le su dum ni na ba ya ni hi su yam pai summer gi best tare next na si lay ado khunung si amane ai u wada nu si mani ne nun tawre ado size khatanga ai ama hena lawe ba ko adum ina isa he ko da nu thola asu kang su yam thina si gai kang gi ba ta ra su photon ba ya re ado ko 44 la ro e yam nu ngai over haidi khatang ko ne brong lip pa se de olang than da tak nap pa se wa ni ba sa da ade ya khoi khangde sa khum da khangde ta kum da khangde thaba khra su ru ba khangde irritate oi bani ba anap phi set pa ado ai brong na ko phi se phane ka su dum asi ma thakta phane isala su dum phane se sala su jare ado ga dum kana tawdra su phane setra ga su si set se oi lai re si ri yum ne ngang ma sa na su dum jare le sabi ngang khangde mau khangde le sabi de loi challe हाइडी यूम द लेना बगी ना पूरा परफेक्ट तारे पर्सनल लेना तो मैं ये इंस्टाग्राम में मिसे थारा के सुयानी नत्रगा एफबी दा आई डिस्क्रिप्शन दा लोय हातुंगे हाना लगी फॉलो लेना बस सिंगी दुम लेना रे लेना दा खंदे ब खैदी आई ममिंग दुम अल्पना खुमा लेना अनि मुक्ता लेबनी यूट्यूब इंस्टा दुगा एफबी दा सो लोयना अल्पना खुमन ना दु लेबनी बको थीबदा बेसो वादमने दो आई दी याम छि पामजरे याना सुनुसी से next से ओदिनी next से long pen or pen ऐसे oversize सा मुख लौरे अदुगा ऐसे ना half की और लौरे अमना full की सुई ऐसे हम बस ना अदुगा इना inner लौबनी फस्टे अदुगा इस description का हफ्ते रंगे अदुगा ये हजे सुदितली अम्मा खप्तो अदो यामना soft oil wireless oil am comfortable oil daily oil ना ट्रगस तो मैं पांच तो परसे यूँ आई अदुगा यूँ तो मैं ना बता daily Where we but then young man, young comfortable way. Aduga, I did sadly have a coming there. Aduga, see my sick my taviado, I live a lower coming a stick. See, when I see stand like the smile like say, young has a nice young unique oil. A top passing the gilap for the gi. A top of packaging, passing the baggy 7 hours. Young has a light of pea, the copas is late race, is it easy? Yam paye aduga adum olang moda sujani aduga khoi adum ingham tha khara winter ga khara sangak pakhang di haji su dum neina badane yam nungai ga do male yam thina ingba dadi yaroi adu su phi se yam na haji yam pa ba sunate yam tha na yam na olang do sunate phi yam pai kai hai do no khangde ado
ꯑꯩ ꯂꯤꯠꯂꯒ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯐꯨꯜ ꯄꯣꯀꯦꯠꯁ ꯌꯥꯎꯏ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯗꯧꯔꯤ ꯂꯤꯠꯂꯒ ꯌꯦꯡꯉꯁꯤ ꯁꯤꯗ ꯂꯩꯔꯦ ꯄꯦꯟꯗꯥ ꯅꯨꯡꯁꯤ ꯅꯨꯡꯁꯤꯗꯩꯌꯦ ꯁꯤꯅ ꯌꯦꯜꯂꯣ ꯀꯂꯔꯒꯤꯅꯤ ꯁꯤꯅ ꯄꯤꯁ ꯀꯂꯔ ꯑꯩ ꯀꯂꯔꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯃꯥꯟꯅꯔꯞ ꯆꯠꯂꯦ ꯑꯗꯣ ꯑꯩꯁꯦ ꯑꯅꯝꯕꯅ ꯂꯥꯏꯠ ꯑꯣꯏꯕ ꯑꯆꯝꯕ ꯃꯆꯨꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯒꯤ ꯑꯆꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯈꯜꯂꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯂꯥꯁ ꯋꯥꯟ ꯁꯤꯗ ꯂꯩꯔꯦ ꯂꯣꯡ ꯄꯦꯟꯇ ꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯐꯤꯗꯤ ꯌꯥꯝꯅ ꯁꯣꯐꯠ ꯑꯣꯏ ꯐꯖꯅ ꯂꯣꯏꯅꯃꯛ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅ ꯄꯣꯠꯁꯤꯡꯁꯦ ꯑꯅꯝꯕꯅꯁꯨ ꯑꯗꯨꯝ ꯐꯣꯇꯣꯗ ꯎꯕꯗ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯈꯟꯐꯝ ꯈꯪꯗꯦ ꯐꯖꯃꯟꯈꯤꯗꯅ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯅ ꯌꯦꯡꯉꯒꯦ ꯍꯥꯏꯗꯅ ꯍꯟꯗꯛꯁꯤꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯑꯁꯤ ꯁꯦꯠꯁꯤꯡꯁꯦ ꯂꯧꯕꯅꯤ ꯁꯦꯠ ꯌꯥꯝꯗꯤ ꯌꯥꯝꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯦꯜꯞ ꯑꯣꯏꯅꯕꯒꯤ ꯔꯤꯚ꯭ꯌꯨꯗꯣ ꯐꯤꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯔꯤꯌꯦꯜꯗ ꯀꯃꯥꯏꯅ क्वालिटी ꯑꯗꯨꯒ ꯃꯥꯒꯤ ꯐꯦꯕ꯭रिꯛ ꯂꯩꯕ ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯠꯇꯤꯡ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤꯗꯣ ꯑꯗꯨꯗꯨꯒꯤ ꯃꯥꯒꯤ ꯐꯤꯠꯇꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯂꯧꯔꯤꯕꯁꯤꯡꯁꯦ ꯐꯥꯔꯁꯇ ꯂꯤꯠꯈꯤꯕꯗꯨꯗꯤ ꯁ꯭ꯂꯤꯞ ꯗ꯭ꯔꯦꯁꯇꯣ ꯑꯗꯨꯗꯨꯗꯤ ꯑꯣꯚꯔ ꯁꯥꯏꯖꯅꯤ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯁꯥꯏꯖꯀꯤ ꯃꯁꯥ ꯄꯥꯕ ꯈꯪꯗꯦ ꯑꯅꯣꯏꯕ ꯈꯪꯗꯦ ꯄꯨꯝꯅꯃꯛꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯃꯥꯒꯤ ꯁꯥꯏꯖꯇꯨꯒ ꯂꯧꯕ ꯌꯥꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯗꯤ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯣꯚꯔ ꯁꯥꯏꯖꯁꯤꯡꯅꯅꯦ ꯑꯗꯨꯝ ꯄꯨꯝꯅꯃꯛꯇꯤ ꯆꯥꯏ ꯑꯗꯣ ꯄꯨꯝꯅꯃꯛꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯀꯣꯝꯅ ꯈꯤꯇꯪ ꯀꯣꯝꯅ ꯂꯤꯠꯂꯒ ꯅꯨꯡꯉꯥꯏꯖꯩ ꯏꯁꯥꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏ ꯑꯗꯨꯒꯤ ꯑꯩꯒꯤ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯩꯉꯣꯟꯗꯒꯤ ꯋꯥꯟ ꯁꯥꯏꯖ ꯍꯦꯟꯅꯅꯦ ꯆꯥꯎꯅ ꯋꯥꯟ ꯁꯥꯏꯖꯇ ꯍꯦꯟꯅ ꯂꯧꯋꯤꯅꯦꯕ ꯑꯩꯒꯤ ꯁꯣꯔꯠꯀ ꯂꯣꯡꯒ ꯁꯦꯠꯁꯦ ꯁꯣꯔꯠ ꯁꯦꯠꯀ ꯂꯣꯡ ꯁꯦꯠ ꯑꯁꯤ ꯑꯅꯤꯁꯦ ꯁꯥꯏꯖ ꯑꯃꯃꯝ ꯆꯥꯎꯏ ꯑꯗꯣ ꯆꯞ ꯆꯥꯔꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯗꯨꯝ ꯑꯩꯅ ꯏꯁꯥ ꯌꯥꯝ ꯍꯥꯏꯗꯤ ꯌꯥꯝ ꯅꯣꯏꯊꯣꯛꯄ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯟꯅꯗꯤ ꯅꯣꯏꯍꯜꯂꯣꯏꯒꯦ ꯈꯜꯂꯤ ꯑꯩ ꯏꯁꯥ ꯌꯥꯝ ꯊꯤꯅ ꯅꯣꯏꯔꯒ ꯋꯥꯏ ꯃꯃꯥꯡꯗ ꯈꯔ ꯌꯥꯝ ꯅꯣꯏꯕꯗꯣ ꯑꯗꯣ ꯋꯥꯏ ꯏꯁꯥꯗ ꯑꯗꯨꯗꯣ ꯏꯁꯥ ꯀꯪꯉꯤꯉꯩꯗꯤ ꯐꯩ ꯑꯗꯨꯝ ꯈꯔ ꯀꯣꯝꯅ ꯂꯤꯠꯂꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯔꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯅ ꯂꯤꯠꯂꯤꯕ ꯑꯍꯨꯝꯁꯤꯗꯩ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯛꯆꯕꯗꯣ ꯑꯗꯨꯁꯨ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅ ꯅꯨꯡꯁꯤꯕꯤꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯡ ꯄꯨꯝꯅꯃꯛ ꯄꯥꯕꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯪꯅꯩ ꯅꯨꯡꯁꯤꯕꯁꯨ ꯐꯪꯅꯩ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯄꯨꯝꯅꯃꯛ ꯃꯤꯛꯁꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯄꯣꯀꯦꯠꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯁꯥꯟꯅꯅ ꯂꯩꯔꯦ ꯁꯥꯟꯅꯅ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯄꯥꯟꯗ ꯑꯗꯨꯝ ꯆꯠꯂꯒꯁꯨ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯒ ꯑꯗꯨꯝ ꯍꯣꯇꯦꯜꯗ ꯂꯩꯕ ꯈꯪꯗꯦ ꯀꯩꯗ ꯈꯪꯗꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯅꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯨꯝꯗ ꯂꯩꯕꯒꯤꯁꯨ ꯑꯗꯨꯒ ꯀꯂꯔꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯌꯦꯜꯂꯣꯅꯤ ꯑꯩꯅ ꯂꯧꯔꯤꯁꯦ ꯑꯗꯨꯒ ꯃꯥꯏ ꯀꯂꯔ ꯃꯌꯥꯝ ꯑꯣꯞꯁꯟ ꯂꯩꯕꯅꯤ ꯄ꯭ꯔꯤꯟꯁꯨ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯌꯥꯎꯕꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯐꯣꯟ ꯑꯃꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯀꯦ ꯄ꯭ꯔꯥꯏꯁ ꯑꯩꯒꯤ ꯀꯌꯥꯗ ꯂꯧꯈꯤꯕꯅꯣꯗꯣ ꯁꯤꯁꯦ ꯔꯨꯝꯗꯗꯤ ꯐꯖꯅ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯐꯝꯃꯒꯅꯦ ꯐꯖꯅ ꯂꯧꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯝꯕꯒꯤ ꯈꯔ ꯃꯝꯃꯦ ꯔꯨꯝꯁꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯧꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩ ꯁꯨꯝ ꯂꯦꯞꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯚꯤꯗꯤꯑꯣ ꯉꯥꯏꯍꯥꯛꯀꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯆꯪꯉꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯁꯨ ꯐꯥꯒꯤꯗꯤ ꯅꯠꯇꯦ ꯃꯇꯝ ꯌꯥꯝꯅ ꯆꯪꯉꯦꯕꯀꯣ ꯃꯇꯝ ꯀꯥꯏꯊꯣꯛꯄꯩ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩ ꯑꯁꯤꯒꯤ ꯃꯥꯏ ꯐꯣꯟꯗꯒꯤ ꯑꯣꯏꯅ ꯌꯦꯡꯉꯁꯤ ꯉꯁꯤꯗꯤ ꯃꯥꯒꯁꯨ ꯑꯣꯐ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯁꯤꯒꯤ ꯑꯗꯨꯝ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯄ꯭ꯔꯥꯏꯁꯇꯣ ꯑꯩ ꯍꯧꯖꯤꯛ ꯂꯤꯠꯂꯤꯁꯦ ꯑꯁꯤꯒꯤ ꯂꯣꯡ ꯗ꯭ꯔꯦꯁꯁꯤꯒ ꯂꯣꯡ ꯁꯦꯠꯁꯦ ꯁꯤ ꯂꯣꯡ ꯁꯦꯠꯁꯦ 1050 ꯃꯥꯏ ꯃꯦꯟ ꯄ꯭ꯔꯥꯏꯁꯅꯤ ꯍꯧꯖꯤꯛ ꯑꯣꯐꯔ ꯂꯩꯔꯤ 787ꯗ ꯆꯅꯤꯄꯥꯟ ꯌꯧꯗꯦ ꯑꯗꯣ 787ꯗ ꯂꯧꯕꯅꯤ ꯑꯁꯤꯒꯤꯁꯦ ꯃꯌꯥꯝꯅ 7Aꯗꯒꯤ ꯑꯃꯐꯥꯎ ꯄꯣꯠ ꯂꯧꯗꯕ ꯑꯣꯏꯔꯗꯤ ꯑꯍꯥꯟꯕ ꯑꯣꯏꯒꯗꯕ ꯑꯣꯏꯔꯗꯤꯅꯦ ꯑꯗꯨꯝ ꯑꯦꯞ ꯑꯍꯥꯟꯕ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯑꯗꯨꯒꯤꯁꯨ ꯑꯣꯐꯔ ꯐꯪꯕꯅꯤ ꯑꯍꯥꯟꯕ ꯄꯣꯠ ꯂꯧꯕꯈꯩꯒꯤ ꯑꯗꯨꯒꯤꯁꯨ ꯀꯣꯄꯟ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯁꯤꯒꯤ ꯃꯊꯛꯇꯁꯨ ꯍꯦꯟꯅ ꯍꯣꯡꯅ ꯐꯪꯒꯅꯤ ꯃꯌꯥꯝꯅ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯀꯤ ꯁꯣꯔꯠꯀꯤꯗꯣ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯁꯣꯔꯠ ꯑꯃꯈꯛ ꯕꯣꯂꯣꯡ ꯁꯦꯠꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯨꯅ 670 ꯃꯦꯟ ꯄ꯭ꯔꯥꯏꯁꯅ 890ꯅꯤ ꯑꯗꯨꯒ ꯁ꯭ꯂꯤꯞ ꯗ꯭ꯔꯦꯁꯇ ꯄ꯭ꯔꯤꯟꯇꯦꯠꯀꯤ ꯑꯃꯈꯛ ꯑꯩꯅ ꯂꯤꯠꯈꯤꯕꯗꯣ ꯑꯍꯥꯟꯕꯗ ꯂꯤꯠꯈꯤꯕꯗꯨꯅ 594ꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯃꯦꯟ ꯄ꯭ꯔꯥꯏꯁꯇꯤ 990 ꯂꯤꯁꯤꯡ ꯑꯃ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯑꯣꯐꯔꯗꯗꯤ ꯈꯥꯏꯕꯣꯛꯃꯨꯛ ꯇꯥꯔꯦ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯑꯩꯒꯤ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯔꯤꯖꯅꯦꯕꯜ ꯄ꯭ꯔꯥꯏꯁꯅꯤ ꯑꯣꯐꯔ ꯂꯩꯔꯤꯉꯩꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯆꯦꯛꯑꯥꯎꯠ ꯌꯥꯝꯅ ꯇꯧꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯃꯔꯛꯇ ꯑꯗꯨꯝ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅ ꯂꯩꯕꯤꯌꯣ ꯃꯇꯨꯡꯗꯁꯨ ꯑꯩ ꯑꯗꯨꯝ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯅ ꯃꯊꯪꯗ ꯑꯗꯨꯝ ꯍꯣꯜ ꯄꯥꯝꯕꯤꯕ ꯇꯥꯔꯒꯁꯨ ꯑꯩ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯩ ꯍꯣꯜ ꯇꯧꯅꯕꯒꯤ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯕ꯭ꯂꯣꯛ ꯅꯠꯇꯕꯤꯗꯁꯨ ꯕ꯭ꯂꯣꯛꯁꯨ ꯑꯗꯨꯝ ꯊꯥꯡꯒꯠꯆꯔꯛꯀꯦ ꯃꯔꯛꯇ ꯑꯩ ꯉꯝꯕ ꯃꯇꯝꯗ ꯕ꯭ꯂꯣꯛꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯊꯥꯡꯒꯠꯆꯔꯛꯀꯦ
ꯄ꯭ꯔꯤꯟꯇꯦꯠ ꯈꯪꯗꯦ ꯀ꯭ꯋꯥꯂꯤꯇꯤ ꯈꯪꯗꯦ ꯐꯦꯕ꯭ꯔꯤꯛꯁꯤꯡꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯌꯥꯝ ꯄꯥꯝꯖꯕꯁꯨ ꯑꯣꯏꯔꯦ ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯍꯣꯜ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕꯤꯕꯁꯨ ꯀꯥꯎꯕꯤꯔꯝꯒꯅꯨ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯩꯉꯣꯟꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯊꯣꯛꯆꯕꯗꯣ ꯍꯦꯜꯂꯦ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯕꯥꯏ ꯕꯥꯏ